ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯍꯤꯡꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯐꯨꯔꯨꯞꯆꯥ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯄꯥꯡꯒꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯑꯃꯁꯨꯡ ꯅꯣꯜꯂꯨꯛꯆꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯄꯤꯜ ꯑꯃꯈꯛ ꯑꯩꯈꯣꯏ ꯇꯧꯅꯤꯡꯉꯤ꯫ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤꯁꯨ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯑꯄꯤꯜꯁꯤꯗꯤ ꯑꯩꯈꯣꯏ ꯇꯧꯔꯒ ꯂꯥꯛꯆꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯤꯗ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯑꯩꯈꯣꯏ ꯑꯄꯤꯜ ꯑꯃꯈꯛꯇꯪ ꯇꯧꯅꯤꯡꯉꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯕꯗꯕ ꯌꯥꯔꯔꯣꯏꯗꯕ, ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯩꯃꯤꯟꯅꯗꯕ ꯌꯥꯔꯔꯣꯏꯗꯕ, ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯕ ꯀꯃꯟ ꯐ꯭ꯌꯨꯆꯔ ꯑꯃꯗ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯗꯕ ꯌꯥꯔꯔꯣꯏꯗꯕ ꯃꯗꯨꯒꯤ ꯀꯝꯄꯦꯜ ꯁꯤꯆꯨꯋꯦꯁꯟ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯂꯨꯞ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯅꯧꯍꯧꯅꯅ ꯋꯥꯈꯜ ꯈꯟꯊꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯅꯣꯜꯂꯨꯛꯆꯕꯒ ꯂꯣꯏꯅꯅ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯍꯣꯁꯇꯦꯖꯒꯤ ꯀ꯭ꯔꯥꯏꯁꯤꯁꯁꯤ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕꯗ ꯑꯩꯈꯣꯏꯅ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯐꯨꯔꯨꯞꯆꯥꯁꯤꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯐꯥꯊꯃꯤꯟꯅꯁꯤ, ꯋꯥꯈꯜ ꯐꯥꯊꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯊꯝꯖꯅꯤꯡꯉꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯃꯁꯤ ꯏꯁꯀꯦꯂꯦꯠ ꯇꯧꯅꯅꯕꯒꯤ, ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯅꯅꯕꯒꯤ ꯃꯔꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯑꯣꯏꯍꯟꯒꯨꯝꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯊꯝꯖꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯍꯣꯁꯇꯦꯖꯀꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯐꯖꯅ ꯑꯩꯈꯣꯏꯅ ꯁꯥꯟꯇꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯉꯝꯍꯧꯗꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗꯒꯤ ꯁꯟꯗꯣꯔꯛꯄ ꯃꯩꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯁꯤꯃ ꯇꯨꯝꯕ ꯌꯥꯕꯒꯤ, ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯃ ꯇꯨꯝꯕ ꯌꯥꯕꯒꯤ ꯑꯀꯤꯕꯗꯣ ꯑꯩꯈꯣই ꯂꯥꯛꯀꯅꯤ꯫ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯏꯟꯁꯤꯗꯦꯟꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯐꯖꯅ ꯄꯨꯛꯅꯤꯡ ꯐꯥꯗꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯥꯁ ꯄꯤꯄꯜꯁꯤꯡꯗ ꯑꯩꯈꯣꯏ ꯑꯦꯐꯦꯛ ꯇꯧꯒꯗꯕ ꯗ ꯀꯥꯏꯟ ꯑꯣꯐ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯃꯠꯇ, ꯗ ꯀꯥꯏꯟ ꯑꯣꯐ ꯊꯕꯛ ꯑꯃꯠꯇ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯑꯃꯠꯇꯅ, ꯏꯆꯤꯜ ꯏꯅꯥꯎ ꯐꯨꯔꯨꯞ ꯑꯃꯠꯇꯅ ꯑꯩꯈꯣꯏ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯏꯀꯥꯏ ꯈꯨꯝꯅꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯐꯨꯔꯨꯞꯆꯥ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯍꯥꯏꯖꯒꯦ꯫ ꯃꯗꯨ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯔꯥꯜ ꯂꯩꯖꯗꯕ ꯏꯅꯣꯁꯦꯟ ꯄꯤꯄꯜ ꯀꯌꯥ ꯑꯃ ꯄꯨꯟꯁꯤ ꯃꯥꯡꯉꯛꯀꯅꯤ, ꯌꯨꯝ ꯀꯩ ꯀꯌꯥ ꯃꯥꯡꯉꯛꯀꯅꯤ꯫ ꯑꯗꯨꯒꯤ ꯑꯋꯥꯕꯗꯣ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯩꯈꯣꯏ ꯍꯥꯟꯅ ꯃꯃꯥꯡꯗ ꯂꯩꯈ꯭ꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯚꯥꯞ ꯇꯥꯅꯗꯕ ꯃꯌꯥꯝꯁꯦ ꯗꯥꯏꯇ ꯂꯩꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯐꯖꯅ ꯁꯥꯟꯇꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯅꯕ, ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯁꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯊꯣꯛꯇꯅꯅꯕ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯄꯥꯏꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ꯫ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯁꯤꯗ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯑꯗꯨ ꯃꯔꯛꯇ ꯊꯣꯛꯏꯕ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯝꯗꯝꯁꯤꯗ ꯉꯁꯤ ꯂꯩꯔꯤꯕ ꯑꯋꯥꯕ, ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤꯅ ꯄꯤꯔꯤꯕ ꯆꯩꯊꯦꯡ, ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯑꯦꯖ ꯑ ꯍꯣꯜ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯃꯤꯟꯅꯔꯤꯕ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯦꯟꯈꯠꯄꯗ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯑꯒꯗꯕ ꯑꯗꯨꯒꯨꯝꯕ ꯑꯋꯥꯕ ꯑꯃꯁꯨꯡ ꯑꯋꯥꯠꯄ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗ ꯃꯥꯡꯈ꯭ꯔꯤꯕ ꯃꯇꯝꯁꯦ, ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯥꯡꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯂꯝꯆꯠ ꯁꯥꯖꯠ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯃꯇꯝ, ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯕ꯭ꯔꯦꯟꯗ ꯄꯤꯈꯤꯕ ꯑꯗꯨꯝꯕ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯇ꯭ꯔꯣꯃꯥ, ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯐꯤꯌꯔ ꯁꯥꯏꯀꯣꯁꯤꯁ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯅꯆꯤꯡꯕ ꯍꯤꯔꯝꯁꯤꯡꯗ ꯄꯤꯔꯛꯏꯕ ꯆꯩꯊꯦꯡ, ꯑꯗꯨꯒ ꯁꯦꯟꯃꯤꯠꯂꯣꯟꯗ ꯄꯤꯔꯤꯕ ꯆꯩꯊꯦꯡ, ꯑꯗꯨꯒ ꯆꯥꯟꯅ ꯆꯤꯟꯅꯅ ꯍꯤꯡꯃꯤꯟꯅꯕ, ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅꯕ ꯍ꯭ꯌꯨꯃꯦꯅꯤꯇꯤꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯄꯤꯔꯤꯕ ꯆꯩꯊꯦꯡ, ꯃꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯃꯤꯟꯅꯔꯕꯅꯤꯅ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯂꯝꯗꯝꯗ ꯍꯥꯏꯕ ꯇꯥꯔꯦ, ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯂꯩꯃꯤꯟꯅꯔꯤꯕ ꯆꯤꯡꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯏꯔꯩꯆꯥ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯄꯥꯛꯁꯟꯅ ꯑꯆꯧꯕ ꯃꯩꯔꯤ ꯑꯃ ꯆꯨꯔꯛꯄ ꯇꯥꯔꯒꯗꯤ, ꯃꯩꯔꯤ ꯑꯃ ꯁꯟꯗꯣꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤ ꯂꯣꯏꯕ ꯇꯥꯔꯦ ꯍꯥꯏꯕꯁꯤꯒꯤ ꯑꯀꯤꯕꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯃꯣꯏꯗ ꯑꯩꯈꯣꯏ ꯂꯩꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯇꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯅꯦꯅꯥ ꯇꯥꯗꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯑꯃꯨꯛ ꯂꯩꯔꯕ, ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥꯒꯤ ꯃꯔꯛꯇꯁꯨ ꯑꯃꯨꯛ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯑꯒ ꯂꯩꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣই ꯃꯁꯤꯁꯤꯗ ꯂꯩꯍꯧꯔꯤꯕ ꯄꯥꯡꯒꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ, ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯁꯣꯛꯄ, ꯑꯩꯈꯣꯏꯗ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯥꯏꯕꯗꯣ ꯍꯟꯗꯛꯀꯤ ꯇꯥꯟꯖꯥꯁꯤꯗ ꯑꯩꯈꯣꯏ ꯑꯣꯏꯔꯦ꯫
ꯑꯩꯈꯣꯏ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡꯒꯤ ꯂꯝꯗ ꯁꯥꯔꯚꯤꯁ ꯇꯧꯔꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟꯒꯤ ꯑꯗꯨꯒꯨꯝꯕ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯑꯗꯨꯒ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯁꯤꯗꯩꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯍꯤꯡꯕꯗ ꯆꯪꯗ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯀꯣꯃꯣꯗꯤꯇꯤꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟꯅꯆꯤꯡꯕꯒꯤ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯃꯁꯤꯗꯩꯁꯤꯗꯁꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯀꯤꯕ ꯐꯤꯌꯔ ꯁꯥꯏꯀꯣꯁꯤꯁ ꯑꯃ ꯀꯔꯤ ꯊꯣꯛꯑꯒꯗꯒꯦ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯕ ꯍꯦꯛꯇ ꯑꯦꯠ ꯑꯦꯅꯤ ꯇꯥꯏꯝꯗ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯐꯤꯌꯔ ꯁꯥꯏꯀꯣꯁꯤꯁ ꯂꯩꯔꯛꯄꯒꯤ ꯋꯥꯐꯝꯅꯆꯤꯡꯕ ꯂꯥꯛꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯁꯤꯆꯨꯋꯦꯁꯟꯁꯤꯃꯛ ꯌꯧꯁꯜꯂꯛꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯆꯨꯝꯁꯤꯟꯅꯔꯒ ꯍꯤꯡꯃꯤꯟꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯩꯈꯣꯏ ꯁꯥꯒꯠꯂꯛꯄꯒꯤ ꯋꯥꯈꯜꯂꯣꯟꯗꯩꯗ ꯑꯩꯈꯣꯏ ꯃꯃꯤ ꯁꯥꯝꯊꯔꯛꯄꯒꯤ ꯄꯣꯠꯇꯨ ꯂꯥꯛꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤꯒꯨꯝꯕ ꯇꯟꯖꯥꯁꯤꯗ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯤꯟꯖꯟꯗꯕ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯗꯕ ꯑꯗꯨꯒ ꯊꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯈꯠꯅꯖꯁꯅꯨ ꯍꯥꯏꯅ ꯑꯗꯨꯝ ꯊꯥꯗꯣꯛꯄ ꯃꯥꯟꯕ ꯅꯠꯇ꯭ꯔꯒ ꯅꯥꯀꯣꯏꯅꯅ ꯈꯠꯅꯍꯟꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯆꯥꯛꯁꯤꯡꯗꯣ ꯈꯠꯅꯍꯟꯅꯅꯕꯒꯤ ꯃꯔꯝꯁꯤꯡꯗꯣ ꯁꯨꯝ ꯊꯥꯡꯖꯜꯂꯒ ꯑꯥꯔꯇꯤꯀꯨꯂꯦꯠ ꯇꯧꯔꯒ ꯁꯨꯝ ꯈꯠꯅꯍꯟꯅꯅꯕꯒꯤ ꯑꯗꯨꯒ ꯃꯔꯛꯇ ꯚꯥꯔꯠꯀꯤ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯁꯤꯅ ꯃꯔꯛꯇ ꯂꯩꯔꯒ ꯔꯦꯐ꯭ꯔꯤ ꯈꯣꯡꯉꯒ ꯕꯐꯔ ꯖꯣꯟ ꯍꯥꯏꯅ ꯇꯧꯔꯒ ꯔꯦꯐ꯭ꯔꯤ ꯈꯣꯡꯉ ꯂꯩꯕꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇꯒꯤ ꯏꯟꯇꯔꯦꯁꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯃꯍꯥꯝ ꯇꯥꯔꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯩꯈꯣꯏ ꯑꯣꯏꯍꯧꯔꯕꯅꯤ ꯂꯣꯏꯅꯅ ꯇꯨꯡꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯕ ꯀꯃꯟ ꯑꯣꯏꯕ ꯀꯣ ꯑꯦꯛꯖꯤꯁꯇꯦꯟꯁꯀꯤ ꯂꯝꯕꯤ ꯑꯃ ꯃꯥꯡꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤ ꯇꯨꯡꯒꯤ ꯑꯁꯥ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯇ ꯁꯤ ꯈꯟꯊꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟ ꯈꯨꯟꯅꯥꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯅ ꯂꯝꯗꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯀꯨꯀꯤꯒꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯃꯁꯤ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯒꯕꯔꯃꯦꯟꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯒꯕꯔꯃꯦꯟ ꯀꯥꯜꯂꯒ ꯆꯠꯄꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯤ ꯌꯥꯝꯅ ꯋꯤꯛ ꯑꯣꯏꯌꯦꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯣ ꯂꯩꯉꯥꯛꯀꯤ ꯃꯥꯒꯤ ꯀꯦꯄꯥꯁꯤꯇꯤꯁꯦ ꯃꯁꯤ ꯂꯩꯉꯥꯛꯁꯤꯒꯤ ꯃꯥꯒꯤ ꯀꯦꯄꯥꯁꯤꯇꯤ ꯃꯥꯒꯤ ꯊꯕꯛ ꯇꯧꯕ ꯉꯝꯕꯒꯤ ꯃꯥꯒꯤ ꯑꯦꯕꯤꯂꯤꯇꯤ ꯑꯗꯨꯒ ꯊꯕꯛꯇ ꯏꯐꯦꯛꯇꯤꯞ ꯑꯣꯏꯅ ꯇꯧꯕꯒꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯌꯥꯝ ꯋꯤꯛ ꯑꯣꯏ ꯑꯗꯣ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣই ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯔꯤꯕ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤ ꯌꯥꯝ ꯋꯤꯛ ꯑꯣꯏ ꯑꯗꯨꯅ ꯑꯁꯦꯡꯕꯗꯤ ꯂꯩꯉꯥꯛꯅ ꯌꯥꯝꯅ ꯏꯐꯦꯛꯇꯤꯞꯂꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯅꯕꯒꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯁꯦꯀꯨꯔꯤꯇꯤꯒꯤ ꯃꯦꯖꯔꯁꯤꯡꯁꯦ ꯌꯥꯝꯅ ꯀ꯭ꯔꯛ ꯂꯥꯎꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤꯂꯤꯇꯔꯤ ꯑꯦꯟड ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁꯁꯤꯡ ꯁ꯭ꯇꯦꯠꯀꯤ ꯑꯗꯨꯒꯨꯝꯕ ꯂꯩꯕꯤꯔꯤꯕ ꯐꯣꯔꯁꯦꯁꯁꯤꯡꯁꯤ ꯐꯖꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯕꯤꯔꯒ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯁꯦꯀꯨꯔꯤꯇꯤꯒꯤ ꯃꯦꯖꯔꯁꯦ ꯌꯥꯝꯅ ꯇꯥꯏꯠ ꯑꯣꯏꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄꯅꯦꯕ ꯁꯤ ꯂꯧꯈꯠꯀꯗꯧꯕꯅꯤ ꯑꯅꯤꯁꯨꯕꯗ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯁꯦ ꯃꯁꯤ ꯂꯩꯉꯥꯛꯅ ꯐꯖꯅ ꯑꯦꯡꯒꯦꯖ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨꯒ ꯃꯊꯧ ꯇꯥꯕ ꯃꯇꯝꯁꯤꯗ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯃꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯦ ꯃꯁꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯍꯟꯅꯅꯕꯒꯤ ꯐꯦꯁꯤꯂꯤꯇꯦꯇꯔꯁꯦ ꯂꯩꯉꯥꯛꯅ ꯑꯣꯏꯔꯀꯥꯟꯗ ꯃꯗꯨ ꯄꯥꯡꯊꯣꯛꯀꯗꯧꯕꯅꯦꯕ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯂꯩꯉꯥꯛꯀꯤ ꯊꯥꯛꯇ ꯍꯛꯊꯦꯡꯅꯅ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯂꯩꯉꯥꯛꯅ ꯗꯤꯄ꯭ꯌꯨꯇꯦꯠ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯈꯔ ꯑꯦꯖꯦꯟꯁꯤ ꯈꯔ ꯂꯩꯉꯥꯛꯅ ꯗꯤꯖꯤꯒꯅꯦꯠ ꯇꯧꯔꯒ ꯑꯗꯨꯒꯤ ꯊ꯭ꯔꯨꯗ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯀꯤ ꯂꯤꯗꯔꯁꯤꯡꯁꯦ ꯑꯦꯡꯒꯦꯖ ꯇꯧꯍꯟꯅꯅꯕ ꯑꯗꯨꯝꯕ ꯊꯧꯔꯥꯡꯅꯆꯤꯡꯕ ꯄꯥꯏꯈꯠꯄꯤꯗꯅ ꯑꯩꯈꯣꯏ ꯄꯤꯁꯁꯦ ꯔꯦꯁꯇꯣꯔ ꯇꯧꯅꯅꯕ ꯅꯣꯔꯃꯦꯜꯁꯤ ꯔꯦꯁꯇꯣꯔ ꯇꯧꯅꯕ ꯍꯣꯁꯇꯦꯖꯁꯤꯡꯁꯦ ꯁꯦꯐꯂꯤ ꯑꯩꯈꯣꯏ ꯇꯧꯅꯅꯕ ꯔꯤꯂꯤꯁ ꯇꯧꯅꯅꯕ ꯁꯤ ꯈꯣꯡꯊꯥꯡꯁꯤ ꯄꯥꯏꯈꯠꯀꯗꯕꯅꯤ ꯑꯦꯖ ꯋꯦꯜ ꯑꯦꯖ ꯀꯔꯤꯒꯨꯝꯕ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛꯁꯤꯡꯗꯨ ꯏꯅꯤꯁꯤꯌꯦꯠ ꯇꯧꯕꯗ ꯃꯗꯨ ꯐ꯭ꯔꯨꯠꯐꯨꯜ ꯑꯣꯏꯔꯛꯇ꯭ꯔꯒꯁꯨ ꯂꯩꯉꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯁꯦꯀꯨꯔꯤꯇꯤꯒꯤ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯃꯦꯖꯔꯁꯤꯡꯁꯦ ꯃꯁꯤ ꯄꯥꯏꯈꯠꯂꯒ ꯑꯩꯈꯣꯏꯒꯤ ꯐꯥꯖꯤꯟꯈ꯭ꯔꯤꯕ ꯍꯣꯁꯇꯦꯖꯁꯤꯡꯁꯤ ꯁꯦꯐꯂꯤ ꯃꯈꯣꯏꯁꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯅꯕꯒꯤ ꯈꯣꯡꯊꯥꯡꯗꯣ ꯃꯗꯨ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯀꯗꯧꯕꯅꯦꯕ ꯑꯗꯣ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯇꯦꯔꯤꯇꯣꯔꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯂꯤꯕꯔꯦꯇꯦꯠ ꯖꯣꯟꯗꯧꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯀꯥꯟꯗ ꯃꯥꯒꯤ ꯑꯣꯏꯕ ꯂꯩꯔꯤꯕ ꯑꯥꯏꯟꯅ ꯌꯥꯗꯕ ꯑꯦꯂꯤꯃꯦꯟꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯥꯏꯟꯅ ꯌꯥꯗꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯣꯁꯦꯁ ꯇꯧꯔꯒ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯃꯥꯒꯤ ꯑꯣꯏꯕ ꯗꯤꯐꯦꯛꯇꯣ ꯒꯕꯔꯃꯦꯟ ꯑꯃꯃꯝ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯁꯨꯃꯥꯏꯅ
act tawba matamda government of India na mase serious oina lawdaba makoida free hand pithokpa manba aduga adum leiriba crisis se adum continuity adum leisanu aduga kanglup ani khaki marakta leramba violence ki adum crisis ase hojikti multi dimensional oiba adum violence ki koi kanoma khak scenario makha state sida laknana bagi koi nakoina na articulate toribra natragana facilitator oiribra kainomadi government of India gi mong shesida leirakpadawna koina ureba swaida manipur gi leriba koigi miyamna khanjaba koigi people's ki elected government koigi popular government se masina koi Delhi gi yaka yenga Delhi da ka henna koi moigi direction ngaira ka chapagi khongset amada sum leiba targadi koi leiriba crisis sida koi yam thuna koi normalcy amada pragna bagi yamna masak thokpa khongthang jingdo adu laoi tra haibagi akiba koi da lei amna koi hujik manipur gi leibiriba lengak sina koi yamna nupa thokna yamna thauna leina adu yamna koi hujik ki leiriba crisis ya so challenges samni koi generation chigi mangda haina lobira kanda masi hazana koi tongan ba kanglup ki miyam se engage to biru ga loina hazana masi loisanaba khongthang yamna speedy oiba mongda yamna specific oiba mongda yamna farm oiba mongda lengak sina to bi gadoba pot ne ba adu nakala moromda hojik phawbuda lengak sisu lengak masa sisu semba tha humlom phajala ba phoba magi leigadaba ministry ki size to phajana koi thamba phoba ngamdaba ministry ki size to phoba chawthokpa ngamdaba state sida ministry minister cabinet minister train thoi leigadaba train thoi tu manga de hena leiba ngamdaba ana siumba situation ama leibase ka hena center ki ya ka yenga ga chatpagi thongaba manipur lengak sida lei masi amna koi thamoi soi ningwa kai yaga ta borega di lengak sidum chathabiyo leiriba miyam ki problem si solve to ngamgadaba ada masida effectively thok to ngamgadaba din chathabiyo namoi da oi taragati madu gi khudong jabdo center gi lengak tagi phangoi da oi taragati koi lengak pairaga su lengak puraga sum leibagi arthal leitabra haina khali dei mahutta people's ta halaga people's ka loina na koi tungi future course of action kari to gada ge haise somda koi mayolama lakpibana chumgadra haina tumaina lengak sida feel to ya tare kalup animaki koi gi misam miyam haiba tare maru oina hostel singchigi imung manungi thamoida hojik phawri basi moi leigriba myoi singchigi life si uncertain oiba tambang ngamdaba life ama oire habasi gi panic ni phawis madugi yamni anxiety panic aduga madugi pain daba amasung nuai taba awaba adugi kholau duni adugi keno duni khonjen duni hojik iramdam sida ye pak sida nille base masida koina hajani ahan mukta da koina koi hostage oina koi ge lei khraba kanglup ani makki family sing haiba tare hostel oina lei khriba sing dugi family sing sida koi makoina phangiba nungai taba awabado maduda koi pangan khunai gi maikai da gisu koi madugi awabadu ta solidarity koi thamoi da gi solidarity thamjari koi so thamoi sokna nungai te anamasi both side ta leibiri ba chili naw singna miyoi bagi humanitarian yangi oiba angle da gi oina yengbiraga also without any condition da hostel sing thadok pigadabani haibase koi kai khomna haijage hostels fazal laga thamaga demand tanbagi culture ama nachaga mai magi apamba phangna bona bai culture ama lakpa taragari koi masigi thong sidi koi terrorist ki thong terrorist khaktana tawgadaba thong ne bako sina di pandam phangba moi solution phangba moi ana yamna libak macha tana koi sugamba wakhalon che amuk anna review tawbiyo aduga imung manung singsina family singsina leiriba nungai taba pain semasi thuba matamda kokhanna ba phirep lobiyo haibase thamjage matang se sida puning thogat ningai oiba matang ama khakka ei panja hoge
ꯑꯩꯈꯣꯏ ꯆꯔꯆꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯊꯣꯔꯛꯄꯒꯤ ꯄꯥꯎ ꯐꯪꯖꯔꯦ ꯆꯔꯆꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯎꯅꯔꯒ ꯏꯁꯨꯁꯤ ꯃꯈꯣꯏꯅ ꯃꯔꯛꯁꯤꯗꯩꯁꯤꯗ ꯆꯪꯒꯦ ꯔꯤꯂꯤꯖꯁ ꯂꯤꯗꯔꯁꯤꯡꯁꯤꯅ ꯏꯁꯨꯁꯤ ꯃꯔꯛꯁꯤꯗꯩꯁꯤꯗ ꯃꯣꯏ ꯆꯪꯒꯦ ꯍꯥꯏꯗꯅ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯥꯛꯑꯦ ꯃꯁꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯥꯡꯒꯟ ꯈꯨꯟꯅꯥꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯦꯁ ꯑꯩꯈꯣꯏꯗ ꯗꯥꯏꯇ ꯁꯤꯟꯅꯕꯤꯌꯨ ꯑꯗꯣ ꯗꯥꯏꯇ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯌꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯃꯊꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯗꯥꯏꯇ ꯁꯤꯟꯅꯕꯤꯌꯨ ꯑꯩꯈꯣꯏ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯁꯥꯏꯠꯇ ꯑꯩꯈꯣꯏ ꯆꯠꯂꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯕ ꯃꯊꯧ ꯇꯥꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯁꯥꯖꯒꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯕ ꯌꯥꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯇꯧꯖꯒꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯚꯂꯟꯇꯔꯤꯂꯤ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯑꯦꯡꯒꯦꯖ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯋꯥꯔꯁ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟ ꯂꯥꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯗꯨ ꯏꯐꯦꯛꯇꯤꯚ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯀꯔꯤ ꯀꯔꯥ ꯑꯃ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯗ ꯑꯦꯡꯒꯦꯖ ꯇꯧꯅꯅꯕ ꯍꯣꯠꯅꯔꯨꯕꯗ ꯃꯗꯨꯒꯤ ꯃꯍꯩ ꯌꯥꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯏꯐꯦꯛꯇꯤꯚ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯕ ꯌꯥꯒꯗꯒꯦ ꯀꯔꯤ ꯔꯣꯜ ꯂꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯃꯗꯨ ꯑꯩꯈꯣই ꯌꯦꯡꯖꯔꯒ ꯑꯩꯈꯣꯏ ꯁꯤꯛ ꯇꯧꯔꯒ ꯂꯩꯕꯅꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯕꯨ ꯑꯦꯡꯒꯦꯖ ꯇꯧꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯇꯧꯖꯒꯦ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯚꯥꯞ ꯇꯥꯟꯅꯗꯕꯁꯤꯡꯁꯦ ꯃꯁꯤ ꯚꯥꯞ ꯇꯥꯟꯅꯕ ꯑꯃ ꯄꯨꯔꯛꯑꯒ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯁꯤꯗ ꯍꯜꯂꯛꯅꯕ ꯇꯧꯁꯤ ꯍꯣꯁꯇꯦꯖꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯊꯥꯗꯣꯛꯑꯒ ꯑꯦꯝꯕꯨꯁꯇꯨ ꯀꯅꯥꯅ ꯇꯧꯈꯤꯕꯅꯣ ꯀꯔꯤꯒꯤ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯂꯣ ꯑꯦꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯅ ꯐꯤꯌꯔ ꯖꯁꯇꯤꯁ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯐꯪꯍꯟꯅꯅꯕ ꯃꯗꯨ ꯑꯦꯝꯕꯨꯁꯇꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯗꯨ ꯀꯜꯄ꯭ꯔꯤꯠꯁꯤꯡꯗꯣ ꯃꯗꯨꯒꯤ ꯃꯊꯛꯇ ꯁꯦꯀꯨꯔꯤꯇꯤꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯂꯧꯈꯠꯄꯁꯦ ꯇꯞꯊꯗꯅ ꯊꯤꯟꯊꯗꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯧꯈꯠꯄꯤꯔꯒ ꯃꯗꯨꯒꯤ ꯖꯁꯇꯤꯁ ꯑꯃ ꯃꯌꯥꯝꯗ ꯁꯣꯏꯗꯅ ꯐꯪꯍꯟꯐꯝ ꯊꯣꯛꯏ ꯃꯇꯥꯡꯁꯤꯗ ꯂꯥꯛꯆꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯤ ꯑꯩꯈꯣꯏ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯏꯟꯁꯤꯗꯦꯟꯗ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯒ ꯑꯉꯥꯡ ꯑꯅꯤ ꯍꯥꯠꯈꯤꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀꯜꯄ꯭ꯔꯤꯠꯁꯤꯡꯗꯣ ꯃꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯃꯗꯨ ꯂꯩꯉꯥꯛꯅ ꯇꯧꯔꯤ ꯊꯤꯖꯤꯜꯂꯤ ꯐꯥꯒꯅꯤ ꯁꯣꯏꯗꯅ ꯐꯥꯒꯅꯤ ꯍꯥꯏꯕꯗꯤ ꯐꯣꯡꯗꯣꯛꯄ ꯂꯩꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯗꯨ ꯐꯥꯕ ꯄꯨꯟꯕꯅꯆꯤꯡꯕ ꯂꯩꯇꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯤꯌꯥꯝꯗ ꯅꯤꯡꯕ ꯌꯥꯝ ꯀꯥꯏꯍꯜꯂꯤ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯇꯩ ꯅꯨꯡꯉꯥꯏꯇꯕ ꯏꯟꯁꯤꯗꯦꯟ ꯃꯌꯥꯝ ꯑꯃꯗ ꯂꯩꯉꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯔꯦꯁꯄꯣꯟꯁꯁꯤ ꯌꯥꯝ ꯋꯤꯛ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯗ ꯊꯥꯖꯕ ꯌꯥꯝꯅ ꯋꯥꯠꯍꯜꯂꯤ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯑꯦꯝꯕꯨꯁꯁꯦ ꯁꯤꯒꯤ ꯀꯜꯄ꯭ꯔꯤꯠꯁꯤꯡꯁꯦ ꯐꯥꯕꯒꯤ ꯃꯇꯥꯡꯗꯁꯨ ꯃꯃꯥꯡꯗ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯂꯩꯔꯒꯗꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯂꯣꯏꯁꯤꯟꯅꯕ ꯔꯤꯖꯣꯜꯕ ꯇꯧꯅꯅꯕ ꯁꯣꯂꯨꯁꯟ ꯇꯧꯅꯅꯕꯒꯤ ꯂꯝꯕꯤꯗ ꯌꯥꯝꯅ ꯑꯆꯧꯕ ꯈꯨꯔꯧ ꯊꯥꯡꯕ ꯄꯣꯠ ꯑꯃ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯆꯃꯝꯅꯕꯁꯤ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯅꯥꯒꯥꯅꯕꯨ ꯇꯧꯔꯤꯕ꯭ꯔꯥ ꯑꯣꯔ ꯅꯥꯒꯥꯒꯤ ꯀꯅꯥꯒꯨꯝꯕ ꯑꯥꯎꯠꯐꯤꯠ ꯈꯔꯅ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯨꯀꯤꯒꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏ ꯃꯁꯦꯟꯒꯤ ꯑꯣꯏꯕ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯥꯗꯤꯛꯁꯟꯗꯒꯤ ꯇꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯌꯥꯝꯗ ꯂꯩꯔꯤꯕ ꯆꯃꯝꯅꯕꯁꯦ ꯀꯟꯐ꯭ꯌꯨꯖꯟꯁꯦ ꯃꯁꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯃꯥꯏꯈꯨꯝꯁꯦ ꯃꯤꯌꯥꯝꯗ ꯍꯥꯡꯇꯣꯛꯄꯤꯔꯒ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯚꯥꯞ ꯇꯥꯟꯅꯗꯕ ꯃꯌꯥꯝꯁꯤ ꯃꯁꯤ ꯀꯣꯛꯍꯟꯕꯗ ꯃꯇꯦꯡ ꯈꯔ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯥꯏꯀꯩꯗꯒꯤ ꯌꯨꯅꯤꯂꯦꯇꯔꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯦꯡꯒꯦꯖ ꯇꯧꯔꯨꯕ ꯈꯣꯠꯂꯨꯕꯗꯨꯃꯛꯇꯤ ꯑꯩꯈꯣই ꯂꯩꯉꯥꯛꯀꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯒꯤ ꯃꯈꯥꯗ ꯅꯠꯇ꯭ꯔꯒꯗꯤ ꯃꯗꯨ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯀꯥꯎꯟꯇꯔ ꯄ꯭ꯔꯗꯛꯇꯤቭ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯈꯔ ꯁꯤꯟꯅꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯆꯠꯂꯒ ꯎꯅꯅꯕ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏ ꯎꯅꯖꯒꯦ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯂꯧꯍꯟꯅꯤꯡꯕ ꯊꯧꯗꯥꯡ ꯂꯩꯔꯒꯗꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯕꯤꯕ ꯋꯥꯐꯝ ꯑꯩꯈꯣꯏ ꯂꯧꯖꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯃꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅꯁꯨ ꯋꯥꯊꯣꯛꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯕꯨ ꯗꯥꯏꯇ ꯂꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯂꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯦꯜꯗꯔꯁꯤꯡ ꯔꯤꯂꯤꯖꯁ ꯂꯤꯗꯔꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯣꯁꯤꯌꯦꯜ ꯂꯤꯗꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯐꯖꯅ ꯂꯧꯕ ꯌꯥꯕ ꯊꯧꯗꯥꯡꯗꯣ ꯂꯧꯖꯒꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯤ ꯃꯁꯤ ꯀꯝꯃꯨꯅꯤꯇꯤ ꯂꯤꯗꯔ ꯈꯨꯗꯤꯡꯃꯛꯅꯀꯣ ꯑꯩꯈꯣꯏ ꯍꯣꯁꯇꯦꯖ ꯐꯥꯖꯤꯜꯂꯒ ꯊꯝꯃꯤꯕꯁꯤꯡꯁꯦ ꯃꯁꯤ ꯊꯥꯗꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯑꯩꯈꯣꯏ ꯑꯦꯡꯒꯦꯖ ꯇꯧꯕ ꯌꯥꯏ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯈꯣꯜꯂꯥꯎ ꯑꯣꯏꯃꯤꯟꯅꯒꯗꯧꯕꯅꯤ
ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏ ꯁꯥꯟꯇꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯄ꯭ꯔꯦꯌꯔ ꯅꯠꯇ꯭ꯔꯒꯅ ꯁꯥꯟꯇꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯦꯁꯦꯖ ꯑꯩꯈꯣꯏ ꯊꯝꯅꯔꯒ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯂꯨꯁꯟ ꯄꯨꯔꯛꯎ ꯍꯥꯏꯕꯁꯦ ꯂꯩꯉꯥꯛꯇꯁꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯄ꯭ꯔꯦꯁꯔ ꯄꯤꯃꯤꯟꯅꯔꯒ ꯑꯗꯨꯒ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯐꯥꯊꯅꯅꯕꯁꯦ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤꯒꯤ ꯂꯤꯗꯔ ꯄꯨꯝꯅꯃꯛꯅ ꯃꯌꯥꯝ ꯍꯥꯏꯃꯤꯟꯅꯔꯒ ꯁꯥꯟꯇꯤ ꯑꯣꯏꯕ ꯑꯗꯨꯝꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯑꯃꯁꯨꯡ ꯍꯣꯁꯇꯦꯖꯁꯤꯡ ꯊꯥꯗꯣꯛꯍꯟꯅꯅꯕ ꯁꯤꯒꯤ ꯂꯝꯕꯤꯗ ꯍꯦꯜꯞꯐꯨꯜ ꯑꯣꯏꯕ ꯑꯗꯨꯝꯕ ꯊꯧꯗꯥꯡ ꯂꯩꯒꯅꯤꯅ ꯈꯜꯂꯤ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯗ ꯌꯥꯝ ꯑꯁꯣꯏꯕ ꯈꯔ ꯂꯩꯔꯦ ꯑꯩꯈꯣꯏꯁꯤ ꯚꯦꯟꯗꯦꯇꯥꯒꯤ ꯑꯣꯏꯕ ꯂꯃꯟ ꯈꯨꯝꯅꯕꯒꯤ ꯑꯣꯏꯕ ꯋꯥꯔꯨꯝ ꯊꯧꯔꯨꯝꯅꯕꯒꯤ ꯑꯣꯏꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯔꯤꯌꯦꯂꯤꯇꯤꯁ ꯈꯪꯗꯅ ꯚꯥꯞꯅ ꯁꯥꯔꯒ ꯃꯤꯉꯣꯟꯗ ꯑꯦꯂꯤꯒꯦꯁꯟ ꯄꯪꯇꯧ ꯇꯧꯅꯕꯒꯤ ꯀꯜꯆꯔ ꯑꯃꯒ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯗ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯁꯤ ꯃꯁꯤ ꯌꯥꯝ ꯄꯥꯛꯁꯟꯅ ꯇꯧꯔꯒ ꯂꯩꯕ ꯑꯃ ꯎꯔꯦꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯅꯗꯕ ꯏꯁꯨꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯗꯤ ꯑꯩꯈꯣꯏ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯖꯤꯟꯕꯗꯧꯅ ꯊꯣꯛꯄ ꯑꯗꯨꯝꯕ ꯊꯧꯑꯣꯡ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣই ꯑꯃꯅ ꯑꯃꯗ ꯄ꯭ꯔꯣꯚꯣꯀꯦꯠ ꯇꯧꯒꯗꯕ ꯂꯦꯡꯒ꯭ꯋꯦꯖꯁꯤꯡꯁꯦ ꯃꯁꯤꯃ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏ ꯂꯦꯞꯄꯤꯕ ꯃꯁꯤ ꯑꯩꯈꯣꯏ ꯄꯥꯝꯃꯤ ꯕꯣꯠ ꯅꯥꯒꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯔꯒꯁꯨ ꯀꯨꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯔꯁꯨ ꯄ꯭ꯔꯣꯚꯣꯀꯦꯠ ꯇꯧꯒꯗꯕ ꯋꯥꯍꯩꯁꯤꯡꯁꯦ ꯃꯁꯤ ꯁꯦꯜꯐ ꯔꯦꯁꯇ꯭ꯔꯦꯛ ꯇꯧꯕ ꯑꯗꯒꯤ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏ ꯏꯅꯣꯁꯦꯟ ꯄꯥꯕ꯭ꯂꯤꯛꯁꯤꯡꯗ ꯑꯇꯩ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯕꯤꯗꯕ ꯀꯔꯤꯝꯇ ꯑꯗꯨꯝꯕ ꯇꯥꯔꯒꯦꯠ ꯇꯧꯕ ꯈꯣꯠꯄꯅꯆꯤꯡꯕ ꯊꯕꯛꯁꯦ ꯃꯁꯤ ꯇꯧꯕꯤꯗꯕ ꯃꯁꯤꯃ ꯁꯕ ꯔꯦꯁꯄꯦꯛ ꯐꯖꯅ ꯇꯧꯕꯤꯕ ꯁꯤ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏ ꯂꯩꯈ꯭ꯔꯤꯕ ꯚꯥꯞ ꯇꯥꯅꯗꯕ ꯀꯟꯐ꯭ꯌꯨꯖꯟꯗꯣ ꯃꯗꯨ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯅꯠꯇ꯭ꯔꯒꯅ ꯏꯟꯇꯔꯚꯦꯟꯁꯟ ꯄꯤꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯂꯦꯚꯦꯜ ꯑꯃꯒꯤ ꯈꯨꯠꯊꯥꯡꯗ ꯂꯩꯉꯥꯛꯇꯒꯤꯕꯨ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒ ꯂꯩꯉꯥꯛꯅ ꯗꯤꯄ꯭ꯌꯨꯠ ꯇꯧꯔꯛꯄ ꯂꯩꯉꯥꯛꯅ ꯑꯦꯁꯥꯏꯟ ꯇꯧꯔꯒ ꯊꯥꯗꯣꯔꯛꯄ ꯑꯗꯨꯒꯨꯝꯕ ꯑꯦꯖꯦꯟꯁꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒꯅ ꯂꯅꯥꯏ ꯑꯣꯏꯅ ꯀꯝꯃꯨꯅꯤꯇꯤ ꯂꯤꯗꯔꯁꯤꯡꯗꯒꯤ ꯇꯧꯔꯛꯄ ꯑꯦꯡꯒꯦꯖꯃꯦꯟꯗꯕꯨ ꯑꯣꯏꯔꯒꯁꯨ ꯔꯦꯁꯄꯣꯟꯁ ꯄꯤꯃꯤꯟꯅꯔꯒ ꯅꯠꯇ꯭ꯔꯒꯁꯨ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯅ ꯗꯥꯏꯔꯦꯛ ꯑꯇꯣꯞꯄ ꯃꯤ ꯑꯃꯠꯇ ꯌꯥꯎꯍꯟꯗꯅ ꯗꯥꯏꯔꯦꯛ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯅꯔꯒ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯄꯨꯔꯛꯅꯅꯕ ꯂꯝꯕꯤꯔꯣꯝꯗ ꯍꯣꯠꯅꯕ ꯑꯗꯣ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯁꯤꯁꯁꯤꯗ ꯑꯩꯈꯣꯏ ꯐꯨꯌꯦꯂꯤꯡ ꯇꯧꯒꯗꯕ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯗ ꯄ꯭ꯔꯣꯚꯣꯀꯦꯠ ꯇꯧꯒꯗꯕ ꯋꯥꯟ ꯁꯥꯏꯗꯦꯠ ꯑꯣꯏꯕ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯋꯥꯁꯤꯡꯁꯤ ꯌꯥꯔꯤꯕꯃꯈꯩ ꯑꯩꯈꯣꯏ ꯔꯦꯁꯇ꯭ꯔꯦꯟ ꯇꯧꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯥꯟꯇꯤ ꯑꯣꯏꯕ ꯑꯗꯨꯝ ꯋꯥꯔꯣꯏꯁꯤꯟ ꯑꯃꯈꯛ ꯂꯥꯡꯅꯕ ꯍꯣꯠꯅꯕ ꯌꯦꯁ ꯑꯩꯈꯣꯏ ꯏꯁꯇꯦꯠꯁꯤꯗ ꯂꯩꯕ ꯏꯁꯇꯦꯠꯀꯤ ꯀꯟꯁꯔꯟ ꯑꯣꯏꯕ ꯏꯁꯇꯦꯠꯀꯤ ꯏꯟꯇꯔꯦꯁ ꯑꯣꯏꯕ ꯑꯗꯨꯝꯕ ꯑꯩꯈꯣꯏꯅ ꯊꯕꯛ ꯈꯔꯗꯤ ꯂꯩꯗꯅꯀꯣ ꯃꯁꯤꯗꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛꯀꯤ ꯈꯨꯠꯊꯥꯡꯗꯒꯤ ꯑꯩꯈꯣꯏ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡꯗꯨ ꯇꯧꯖꯁꯅꯨ ꯃꯗꯨꯗ ꯗꯤꯁꯇꯔꯕꯦꯟꯁ ꯑꯩꯈꯣꯏ ꯄꯤꯅꯔꯣꯏꯁꯤ ꯑꯗꯨꯒ ꯂꯩꯉꯥꯛꯅ ꯃꯗꯨ ꯑꯗꯨꯝ ꯄꯥꯏꯈꯠꯆꯁꯅꯨ ꯑꯗꯨꯒ ꯑꯇꯩ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯒꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯅꯕ ꯈꯠꯅ ꯆꯩꯅꯅꯕ ꯍꯟꯅ ꯁꯨꯅꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯄ ꯌꯥꯕ ꯄꯣꯠꯁꯤ ꯃꯁꯤꯗꯤ ꯃꯁꯤ ꯂꯩꯍꯟꯗꯅꯅꯕꯒꯤ ꯈꯣꯡꯊꯥꯡꯗꯨꯗꯤ ꯑꯩꯈꯣꯏ ꯈꯨꯠꯇ ꯂꯩ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟꯁꯤꯡ ꯑꯗꯨꯒ ꯙꯔꯃꯒꯤ ꯃꯔꯤ ꯂꯩꯅꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯒꯤ ꯑꯍꯨꯝꯁꯨꯕꯗ ꯑꯦꯀꯥꯗꯃꯤꯁꯤꯌꯟꯁꯤꯡ ꯃꯔꯤꯁꯨꯕꯗ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨꯒ ꯃꯥꯁ ꯄꯤꯄꯜ ꯃꯁꯤ ꯑꯩꯈꯣꯏ ꯁꯥꯟꯇꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄ꯭ꯂꯤꯖ ꯀꯝ ꯐꯣꯔꯋꯥꯔꯗ ꯃꯥꯡꯂꯣꯝꯗ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯂꯩꯅꯔꯤꯕ ꯚꯥꯞ ꯇꯥꯅꯗꯕꯁꯤꯡꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯣꯚꯣꯀꯦꯠ ꯇꯧꯅꯗꯅ ꯁꯥꯒꯠꯅꯗꯅ ꯇꯧꯕꯒꯤ ꯊꯕꯛꯁꯤ ꯂꯦꯞꯁꯤ ꯂꯃꯟ ꯈꯨꯝꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯌꯥꯕ ꯁꯥꯟꯇꯤꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯃ ꯂꯥꯛꯅꯕ ꯑꯗꯣꯝꯅ ꯃꯥꯏꯌꯣꯟꯁꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯀꯤ ꯔꯤꯂꯤꯖꯁ ꯂꯤꯗꯔꯁꯤꯡꯅ ꯑꯗꯨꯒ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯦꯜꯗꯔ ꯐꯣꯔꯝꯁꯤꯡꯅꯀꯣ ꯃꯥꯒꯤ ꯀꯥꯡꯂꯨꯞꯀꯤ ꯃꯤꯌꯥꯝꯁꯦ ꯃꯁꯤ ꯄꯨꯛꯅꯤꯡ ꯐꯥꯗꯅꯅꯕ ꯑꯗꯨꯒ ꯚꯥꯏꯑꯣꯂꯦꯟꯁ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯣꯚꯣꯀꯦꯇꯤꯞꯀꯤ ꯑꯣꯏꯕ ꯑꯗꯨꯝꯕ ꯀꯩꯒꯨꯝꯕ ꯏꯅꯤꯁꯤꯌꯦꯇꯤꯞ ꯑꯃ ꯐꯥꯎꯕ ꯇꯧꯗꯅꯕ ꯔꯦꯁꯇ꯭ꯔꯦꯟ ꯇꯧꯅꯅꯕ ꯃꯁꯤ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯀꯤ ꯑꯗꯨꯝꯕ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯁꯤꯅ ꯗꯥꯌꯤꯠꯇ ꯂꯧꯕꯤꯕ ꯑꯃ ꯆꯪꯉꯤ ꯃꯁꯤ ꯃꯥꯒꯤ ꯀꯥꯡꯂꯨꯞꯇ ꯃꯗꯨ ꯇꯧꯗꯅꯕ ꯃꯥꯏ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯅꯟ ꯁ꯭ꯇꯦꯠ ꯑꯦꯛꯇꯔ ꯑꯥꯔꯝ ꯒ꯭ꯔꯨꯞꯄꯨ ꯑꯣꯏꯁꯅꯨ
नत्रगा कना कना बोइसनो मै volunteers ओइसनो village volunteers ओइसनो मसी मकोइना दायित्व लौपिबम चांगी मोइगी लेवल दगी अदुगा मखाताना अनि गी मरक्ता लैनरिबा मिसअंडरस्टैंडिंग सी थ्रू डायलॉग फजना फामिनरगा द डायलॉग तु कनानो होस्ट ओइगेरा गवर्नमेंट नो होस्ट ओइबिरसु याय अदे खै सिरा लागा इम्फाल द गवर्नमेंट नो होस्ट ओइने इम्फाल द ला फंगदमी हाइबा लैति अदा कमन ओइना फामिनबा याबा मफम अमदा गवर्नमेंट एजेंसी मैम लैरिको अदा गवर्नमेंट की थ्रू द तोमिनो खिबे नत्रगना गवर्नमेंट का अंडरस्टैंडिंग लैनरगा अतोपा नान उजिक रिलीजियस की कांगू खरगा चोंथोरइसे मसी सुंबा ग्रुपसिंग सिगी थ्रू द बोथ साइड से फामिननबा वरी साननबा एंगेजमेंट दु तौनरकांदा अखोगे कनोमा अहानबगी वइना पे होस्टेज की क्राइसिस से रिजॉल्व तौबा अनि सुबदा कांगबनी की मरक्ता लाइबे वायलेंस की अखोगी तोंगान तोंगान मफम द वायलेंस की थौदो खरा थोरइसे मसी थोरक्तननबगी थोगांग पाखटपा यायना खले सुमाइना अखोई मैतैगा कुकीगा की मरक्ता लैनरिबा कनो सिंगसे मसी ममांगदा लैखिबा सिंगसे मिसअंडरस्टैंडिंग दगी लैखरति लैखरेको मसी सुम फुकलगा मदुदा युमफम वरगा लमन खुमनबगी वखलोंदा बोथ कम्युनिटीज ना तोंगान तोंगान बा वारिंग कम्युनिटी सिंग सुम मसी वखन तौरगा लैबा तारगनि अखोई जनरेशन सिगी फ्यूचर सुलै लेररोय अदुना ममांगी से forget about the past को ममांगी से forget तो बताए मतुंग तारकपदा ममांग दा थोइबा सुंबा नुंगाइतबा थौदोक थोक्तना बै कोइ करि तौसिगे हाबसिदा मांगोमदा कोइ लाखो याबा लंबी अमा सुमाइना हाइरिबा कांगबु सिंसिगे थ्रू दा इनिशिएट तौबा यागद्रा हाबा दे आसादु थमजगे अदुगा गवर्नमेंट नसु यामना फजना सिंसियर ओइना मागी तोंगान तोंगान एजेंसी सिंगी माइकेदगी इफर्ट से पाखटपगी मथौ ताबा लैब्रा हैना दुमाइना थमजगे सेंटर द लैरिबा लेंगापसे मसीदी सुंया याररोय मसीदा अखोइना रिलाय तौरगा सेंटर दगी अखोइना पिरकपा डायरेक्शन की मतुंगिना अखोइ मणिपुर की पीस एंड नॉर्मेंसी सी लाकदोरिबनी हाइना अखोइना नाइरगा लैबा तारगदि सेंटर दे यामना कॉन्फिडेंस तौर लैबा तारगदि मसी अखोइ पंथुंगम यौररोइदबा लमजेन अमखकनी हना अदुमाइना पंथुंगम यौररोइदबा लमजेन अमखकी लमजेल लोय अखोइ ओइगदोरिब्रा हाइबा दुगी वखलोंदो अदुमाइन थमजगे अदुना सेंटर रिलाय तौबगी वखलों तोक्सी अखोइ स्टेट सिगी ओइबा मियामगी अपुनबा कॉमन प्लेटफॉर्म अमगी थ्रू दा अखोइ एंगेज तौदनबा होनसी हाइबा वफमसे थमजगे।